Thongju Kono Khongnangkhong Urban Primary Health Center da hangba Community Quarantine Center da quarantine tawduna lairikhiba mioi ama sian thoraklaga Indo Burma Road ta khongna luggage pairaga lakpadagi miyamna mipaina khre Thongdo asigi matangda phangba pauna hai quarantine center dagi sian thorakhiba mioi asi BSF ki personnel ni hairi mahak Siliguri dagi laklaga Jiribam gi quarantine center da matam khara leiruraba matung tha asigi taramari da amuk Thongju gi Konok Thongnangkhong Urban Primary Health Center da hangba Community Quarantine Center da leirkhibani mahak ngarang ayuk pung ni palom taba matam da quarantine center dagi sienthokraga Indo Burma Road ta khongna chalambani mioi asi ngarang ayuk test tawthokna ba hainaringi cherekta nunga ma pairaga kanama ta changlakpa yaroi haina volunteer singda phongdok lamlaga quarantine center asidagi sienthokhibani volunteer singna su mioi asi gi matung inaduna laklaga police ta pau piduna mioi asi phabina ba haijekhibani Madudagi Singjamai Police ki team ama laklaga Personal Protective Equipment PPE setpa personnel kharana Morang Khomdagi pharga lamphenda leiba RD wing da hangba quarantine center da thamkhre haina su pawsina makha tari Amaromda Jiribam da police personnel kya laina laisat asigi positive oiba thengna khraba matungda atopa mioi khara su positive oiba thengna badagi akanba section thorang lokhatuna Jiribam district pumbada July 15 phawba total lockdown amasung curfew thamkhiba du lakliba July 22 phawba sangdo hankhre State Disaster Management Authority gi State Executive Committee gi Chairman chu oiriba Chief Secretary Dr. J. Suresh Babuna ngasi thokiba order magi matungina Jiribam district ta laina laisat asigi oirakliba phibam asi phagatlakbasu makha tana hena kupna yengsinba amadi athingba thambagi mathau tabana lakliba July 22 phawba Jiribam da complete lockdown amasung curfew makha tana laikhigani Lockdown amasung curfew chatharingai manungda Jiribam gi Deputy Commissioner na ayaba piraba essential service ki personnel khakdamak chathok chachin tawba yagani interstate lana pochai puba gari sing khak Jiribam gi gate lan thokla chin tawba yagani aduga gari da lakpa passenger sing Jiribam gate lan bagi ayaba piroi amadi mioi sing adu institutional quarantine da thamgani haina su serola dona makhatana phongdorali Manipur gi oina laina laisat asigi apunba case lising amaga chatret humphumari sukhe laina asi narambadagi phagalakpa case masingna lising amaga chama kunapan amasung active case na chatruka kuntha mangani laisat asigi oina hangliba command control room dagi ngarang midang pung 8 phawgi report ta yumpham oiraga thadorokhiba cherol amana hai haukiba pung kunmari gi manungda nupa nifumanga amasung nupi 18 punna mioi humphumari laisat asigi positive oiba thengnare mioi sing asigi manungda nifunipana rims ki BRDL da amasung taratarukna Jennings ki BRDL da confirm tawkhibani positive oiraba mioi sing asi Churachandpur dagi manga Imphal West dagi kunthra humdoi Kakching dagi ama Kamjong dagi ama Tamenglong dagi ahum Thawal dagi ama Senapati dagi taramathoi amasung Ukhrul dagi mapalni mioi sing asigi manungda Thawal district ki manung chanba Lilong da leiba ITI da hangba quarantine center da volunteer oina thabak tawba ama yauri aduga ataina mapal dagi halakhiba ngaktani haukiba pung kunmari asigi manungda tongan tongan ba covid care center singdagi mioi nifum apan su discharge tawkhre hairi amaromda Assam da bureaucrat officer manga laina laisat asigi positive oiba thengnakhre positive oiba thengnakraba bureaucrat officer singi manungda Manipuri macha IAS officer amasu yaure positive oiraba Manipuri macha IAS officer asi Assam gi Industries Department gi commissioner oina thaupuba gi thabakta Assam Industrial Development Corporation gi MD oina su thaupuri bani hairi Manipuri macha asina tana positive oiraba atopa bureaucrat officer sing adudi commissioner amasung secretary to the governor Meenakshi Sundaram Assam gi Transport Industries amasung Commerce Development gi secretary Pavitra Ram Khonda principal secretary to the chief minister gi PS Rajibuddin Ahmad amasung Industries Department gi additional secretary Ishan Bhardlaini bureaucrat officer sing asi positive oiba thengnakiba sina maram oiraga miyamna IAS colony haina su khangnariba Guwahati gi senior officer colony containment zone oina lauthokre hairi aduga atopa pawamana malemgi ani suba lanjawgi matamda sinaba oiramgani singnaba yamlaba bomb sing phangkhre malemgi ani suba lanjawgi matamda sinaba oiramgani singnaba yamlaba bomb sing moreda leiba mioi amagi yumpham thonbagi leba kothokpada phangle hairi Tengnopal district ki More police station ki manung chana leiba More ward number 9 Langnom Beng da leiba Nemjal Hing Dongel Koba nupi amagi hingkholda yum chananaba JCB sin aduna yumpham thonbagi leiba kothokduna sembada yamnaba bomb sing adu tokning kayaga loinana phangkhibani hairi mafam adudagi phangba pawna hai ngarang numit yumga matung pung 12 makhairom tarakpa dwaida yumpham thonbagi leibak tawriba miyo singna khulai sing adu thengnakhibani polom sing adudi ariba matamgi bomb sing tokning ni phuhumdoi amasung bomb sing ado hapnana ba box tara mangani
पोलमसिंग अदु थेंगनबदगी खुदक्ता युम्बु अदुना मोरे पुलिस ता पाउ पीरबा मतुंगदा मफम अदुदा टेक्नोपोल डिस्ट्रिक्ट की पुलिस एडिशनल एसपी सांगबोय गांगते अमसुंग मोरे पीएस की एसआई जे बाइते यावबा पुलिस टीम अमा लागलगा येंगसिनकी तुंगदा बोमसिंग तोकनिंगसिंग अमदी बोमसिंग हापनबा बॉक्सिंग अदु लौखलगा मी चेंगहंदना मफम चाबा अमा येंगलगा थमकी बोमसिंग अदु डिस्पोज तौननबा मणिपुर पुलिस की एक्सपर्ट टीम लाकपा ngainari hainasu pawsina makha taaki अमरोमदा मोरेदगी फंखिबानी सुबलंजाव मतमगी सिनबा ओरंगनी सिंगनबा बोमसिंग तोकनिंगसिंग अमदी बोमसिंग हापलंबा योट की पोलमसिंग असिगी मरकता म्यूजियम दा थमहुबा याबा पोलमसिंग करी करीनो हाइबदु निंगथीना खंदोकलगा मरी लेनबा अथॉरिटी दा पुलिस की माइकैदगी फंगलिबा बोमसिंग असिगी मनुंगदा पोखाइबा याबा सिंगना पोखाइ हनखरगा पोखाइररोइदबा बोमसिंग खंदोकतुना निंगथीना प्रिजर्व तौरगा थमनिंगे हाइनसु माइकै कियादगी पाउमिसिंगदा फोंदोरगली अरोबदा पाबुलाई न्यूज़ डेदा की वीडियो भी यंग वीडियो खुदिंग मपो थागचरी